ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯄꯥꯈꯪ ꯈꯔ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯕꯨ ꯂꯨꯝꯕ ꯂꯥꯛꯅꯔꯤ꯫ ꯈꯔ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯃꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯁꯅꯥꯕꯨꯜ ꯑꯃ ꯌꯦꯛ, ꯃꯨꯁꯤꯟ ꯃꯨꯔꯕ ꯁꯝꯂꯥꯡ ꯑꯗꯨꯅꯒ ꯅꯤꯡꯖꯣꯜ ꯑꯗꯨꯗ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯌꯩꯗꯨꯅ ꯃꯥꯡꯒꯤ ꯁꯥꯏ ꯑꯗꯨꯒ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯑꯃ ꯆꯤꯜꯂꯦ ꯍꯥꯏꯔꯒ ꯊꯕꯥꯗꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ꯫ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯕꯨ ꯎꯕꯗ ꯄꯥꯈꯪ ꯃꯈꯩ ꯑꯗꯨ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯒ ꯂꯩꯅꯔꯤ꯫ ꯊꯕꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯕꯨꯜ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯁꯤ ꯊꯕꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯖꯝ ꯂꯥꯎꯅ ꯂꯪꯊꯔꯛꯄꯅꯤ꯫ ꯊꯕꯥ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯅꯥꯕꯨꯜ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯦ꯫ ꯃꯁꯥꯗꯨꯁꯨ ꯏꯁꯤꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯁꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏꯃꯥ! ꯀꯩꯅꯣ? ꯊꯕꯥ ꯍꯥꯏꯕꯤ ꯆꯒꯦꯟꯕꯤ, ꯀꯝꯗꯧꯕ? ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯩꯅꯤ, ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ?" ꯊꯕꯥ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯋꯥ ꯉꯥꯡꯂꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯉꯥꯎ ꯊꯤꯕꯗ ꯍꯥꯏꯅꯔꯤꯕ ꯄꯥꯈꯪ ꯃꯃꯤꯡꯅ ꯑꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯥꯡ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤꯁꯨ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯑꯇꯥꯡ ꯊꯕꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯨ ꯊꯕꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯐꯅꯃꯛ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯁꯛꯇ ꯃꯇꯧꯗ ꯃꯒꯨꯜꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯑꯇꯥꯡ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯉꯥꯎ ꯈꯔ ꯊꯤꯖꯩ, ꯆꯣꯡꯂꯝ ꯈꯔ ꯆꯥꯗꯦ ꯍꯥꯏꯕꯗꯅꯤ꯫ ꯊꯕꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯑꯗꯨꯃꯛ ꯇꯤꯟꯅꯔꯛꯏ꯫ ꯃꯗꯨꯃꯛꯅ ꯊꯕꯥꯅ ꯃꯍꯥꯛꯄꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯉꯝꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯥꯡꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯝ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯕꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯑꯣꯏꯅ ꯄꯥꯝꯖꯕ ꯄꯥꯈꯪ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯋꯥꯠꯇꯕ ꯒꯨꯟ ꯆꯦꯟꯕ ꯃꯤꯁꯛ ꯑꯗꯨ ꯄꯥꯝꯕꯅꯤ꯫ ꯑꯇꯥꯡꯁꯨ ꯁꯛꯇ ꯆꯨꯗ ꯌꯦꯡꯂꯒꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯀꯩꯁꯨ ꯋꯥꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯃꯍꯥꯛꯄꯨ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯃꯥꯒꯤ ꯆꯒꯠꯅꯕ ꯃꯇꯧ ꯑꯁꯤꯅꯅꯤ꯫ ꯊꯕꯥ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯇꯥꯡ ꯍꯥꯏꯕ ꯁꯣꯅꯣ ꯊꯨꯡꯕ! ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯁꯦ ꯐꯤꯔꯣꯜꯒꯁꯦ ꯂꯣꯏ ꯆꯣꯠꯂꯤ, ꯁꯝꯒꯁꯦ ꯍꯧꯖꯤꯛꯇ ꯆꯤꯡꯍꯤ ꯁꯝꯕꯥ ꯂꯥꯡꯂꯒ ꯊꯣꯔꯛꯄꯅꯤ, ꯂꯣꯏ ꯆꯣꯠꯂꯦꯕ! ꯅꯪ ꯈꯪꯅꯤꯀꯣ ꯅꯪ? ꯅꯨꯡꯉꯥꯏꯅꯤ ꯂꯩꯔꯝꯃꯨ ꯅꯪ! ꯁꯅꯥꯕꯨꯟꯁꯨ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯌꯥ ꯌꯧꯅ ꯇꯥꯎꯊꯈ꯭ꯔꯦꯕ, ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ!" "ꯏꯁ ꯀꯩꯗꯧꯗꯣꯏꯕ? ꯂꯥꯎꯅꯦ ꯂꯥꯎꯅꯦ! ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯣ? ꯂꯥꯎꯅꯦ! ꯐꯨꯕꯗ ꯅꯠꯇꯦ, ꯍꯥꯠꯀꯗꯧꯔꯤꯕꯅꯤ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯇꯥꯡꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯠꯂꯝꯃꯤ꯫ ꯑꯇꯥꯡꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯑꯌꯣ ꯊꯕꯥ, ꯑꯁ ꯅꯥꯏꯌꯦꯃꯦ! ꯊꯥꯗꯣ ꯍꯥꯏꯔꯒ, ꯊꯕꯥ ꯅꯥꯏ ꯍꯥꯏꯔꯒ!" "ꯀꯔꯤꯒꯤ ꯅꯥꯕ? ꯊꯕꯥ ꯑꯩꯉꯣꯟꯗ ꯍꯧꯅꯤꯡꯉꯗꯤꯅꯦ ꯅꯪ ꯍꯥꯠꯂꯒ ꯄꯦꯟꯒꯗꯕꯅꯤ! ꯁꯤꯔꯣ ꯅꯪꯇ ꯁꯤꯔꯣ ꯍꯥꯏꯁꯤꯅꯦ!" "ꯑꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯗꯅ ꯁꯤꯕꯤꯔꯣꯏ, ꯁꯨꯛꯁꯤ ꯁꯤꯕꯤꯔꯣꯏ! ꯐꯣꯏꯖꯧꯅ ꯁꯝꯒꯁꯦ, ꯐꯣꯏꯖꯧ! ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯗꯠꯂꯒꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯣꯀꯣ?" "ꯀꯔꯤ? ꯑꯩꯗꯤ ꯁꯣꯅꯣ ꯊꯨꯡꯕ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯌꯥꯗꯣꯏꯕ? ꯃꯤꯁꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ! ꯈꯔ ꯍꯦꯟꯅ ꯃꯁꯝꯁꯦ ꯐꯣꯏꯒꯦꯕ ꯅꯪ!" "ꯑꯁ ꯊꯕꯥ, ꯑꯩ ꯁꯤꯔꯦꯕ! ꯊꯥꯗꯣꯛꯑꯣꯃꯤ ꯅꯪꯕꯣ!" ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯇꯥꯡꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯛꯏ, "ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ! ꯂꯩꯁꯥꯕꯤꯅ ꯄꯥꯈꯪꯒꯤ ꯃꯁꯝ ꯐꯣꯏꯔꯦ! ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯍꯥꯠꯂꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ!" ꯅꯣꯛꯑꯒ ꯂꯥꯎꯔꯛꯄꯅꯤ ꯃꯈꯣꯏ꯫ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯍꯥꯟꯅꯗꯒꯤ ꯁꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯣꯏ ꯃꯔꯤꯟ ꯊꯤꯠꯈ꯭ꯔꯦ꯫ ꯑꯇꯥꯡꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯄꯥꯈꯪ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯅꯨꯡ ꯈꯔ ꯈꯨꯜꯂꯒ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯄꯥꯈꯪ ꯃꯌꯥꯝ ꯑꯗꯨ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯀꯥꯏꯔꯒ ꯆꯦꯟꯅꯈꯤ꯫ ꯑꯇꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁ ꯊꯕꯥ, ꯅꯁꯛ ꯏꯐ ꯐꯖꯈꯩ ꯇꯧꯊꯣꯔꯛꯄꯅ ꯅꯋꯣꯡꯅ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯩꯒꯤꯅꯣꯕ? ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯅꯤ ꯅꯪꯁꯦ ꯅꯨꯄꯥ ꯑꯃꯠꯇꯅ ꯂꯧꯕꯤꯔꯔꯣꯏ ꯈꯪꯕꯗꯒꯤ ꯑꯩꯅ ꯀꯣꯏꯒꯦꯅ ꯍꯥꯏꯗꯣ ꯀꯣꯛ ꯌꯥꯔꯣ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯃꯃꯜ ꯀꯥꯍꯜꯂꯤꯕ ꯍꯥꯏꯗꯣꯏꯔꯕ ꯅꯪꯒꯤꯗꯣ? ꯑꯩꯁꯨꯅꯦ ꯁꯛꯇ ꯆꯨꯗ ꯊꯣꯏꯅ ꯅꯣꯛꯄꯣꯏꯗ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ." "ꯏꯁ ꯁꯛꯇꯥ ꯕꯨꯗꯥꯗꯨꯒ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗꯣ ꯆꯣꯞꯄꯣꯏ ꯀꯥꯏꯅ ꯇꯥꯅꯤꯡꯗꯕꯅ! ꯑꯣꯏ
Wathi warim tongnuko. Se, nangne iya yohankhriba sanabunse yam thuna khulula. Natradi nang si kaya pharoi haisini. Kaidoriba. Nasana yana aigi tungde illaga aikhoi phawba kok inaraktoiraba. Masimi si songusidi. Ai thenge haibane. Sanabunse khulula. Yam thuna khulula haibani ko nang. Khuloi. Aidi sungkun khuloi. Aina nang bunushi haibado. Yare haini hek haidruba phawbadane. Aidi nangi sanabunse sungkunne khuloi. Aidi kaidobagi yadoiba. Atang haisu habani ko nang ai pisak piklingai dagi tinarakpani aigi thamoina nangbu marup amadagi hen atai atopa amatasu oina khanba ngamdi aina kayarak hanasu haikrabani madugi wado haudorakanu kanaroi haidana kaigi kanaroi doriba kanadaba yaro aidi nangbu nushi aigi nushibase lemna hek tokadraba thaba nangsu aise nungda nushiramgadoini nakoi nupigi hongnabi Mamal kahaliba haibutun nang natawri wathi tawnuko kok yare hairo aduga nangi sanabunse khunbirage nayumda nakhoi ima isau kanbidunane horen thengna lae haidana mu phubijani kariba hojikida aikhoi ima bu isau kanbi kaina noi ima di adudi chingan bi haitari ne haitamni kaino aikhoi ima do machin kanbagi nangna chingan bi haibani aidi saubidi ado Hairobase. Atang aisu nang bunushi kaina haibado. Karam ganda tahange haino bathaba. Ho adudine napunsigi oina khaluranu. Nang sanabunse khunge haibra khuloi haibra. Khunge ba. Ado aina haibado yaroba. Atang nang se angang sunate. Sum hanjin nang nabadubu tandraba. Aina yade harise yararoidabani. Nang na fana taklisu. Nang na fana haibisu. Aidine yaroidabani. Yadaba yaroi aidi nangna hek yadriba phawbane adum nangbu sangkhini nakhoi yumdasu nangbu lumba lakani nangna chatpa nangna tawba thaba khuding adum question sinani matamduda nang karamba pakhang namit yen karan chalaktoiba nupa phangdabi haido adum oiradoini nangse atangai ge adum oiradabani adumaina ge hek tawraba nangna kokto thugaigadabani khang thugai jongna ai isana yajai as Pakhang chingan ba mangau thiba nang nang ngai ngai dane matam ga se ayokre sanabun se khunge habra khuloi habra na khuloi di aina pamjo ba pakhum du phangdri khuloi haikhrududi khunja ga tu una nang na khundrasu ai sumini itom da khunja bangam asi haiduna manak adoi da taram ba chai asang ma khullaga sanabun du bu lamna ba haiduna kanna hotnari adu bu lam ba phangdri atang no fet tauna thabagi mataw du yengcheri laknari aduga Tanjadu da kadom da ginu khangde sakhang da ba pakhang ama pukri du da jamlaw na chong thakre aduga iroi de hairaga thabagi sanabula du khun mataw du da thaba khangboi lakboi nupa du da mamit adu tagup kuplaga yengduna leiri atang so du mangai mahak sumagi wakhalda thabagi sanabula du iroi daga khungeni haina leiri bani mahak magi nungsi jabi thabagi mataw du yengsabani adumna nupa du na hekta laklaga thabagi sanabun gu khunbi ba adu da atang nupa du da sauna mamit adu khane yengi Nupaduna pukri adudagi kakhalak sanabun adu thabada piri. Se, nangi sanabun si lawshilu. Hoi, ado, nang di kaidagino. Hanasu amukta ukidri. Aibudi thangna bukul dagino. Nakhogi khulsida thabak amala amani. Nang nga saidagi wana sanabun se khunna na bahot na bada. Adu da nuwai taduna aina khunbi bani. Ado, nangi mingbu kai kauge. Kaino nangna magi maming hangidi thabana haiba nang dringai atangna nakandagi khumlakpani chumna sum hangbani itawda kai nungai taba leirage nungai taba nangi kari na thawni nangna magi sanabula se khunbira banatro yar adudi chakro aina chatradi kari tawrake haibadu yengnimbu yenge hairibani nakhoi khunda lakpa mida sigumba wahai sigumba khonda Naram ni kaina tawjariro. As, noi ni khanarak tori. Yari, toknaro. Atang, yari nangsu. Kaigino nangna mina icham chamna. Aigi ming hangdaga hekta sagolidubo. Nangi karina thawlaige ba. Ibung haigadra. Aigi ming thaba kawi. Ado, ibung gina kai kauge. Aigi di wanglin kawi. Ado thaba. Saksu khangnarabanina
ꯁꯤꯗꯒꯤꯗꯤ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯅꯁꯤ ꯌꯥꯏꯀꯣ? ꯌꯥꯏ. ꯑꯗꯣ ꯇꯥ ꯋꯥꯡꯂꯦꯟ, ꯐꯤꯔꯣꯜꯁꯨ ꯂꯣꯏ ꯆꯣꯠꯂꯤ. ꯀꯔꯝ ꯇꯧꯅꯤ? ꯑꯩꯈꯣꯏꯗꯒꯤ ꯑꯃ ꯍꯣꯡꯗꯣꯛꯍꯟꯒꯦ ꯍꯥꯏꯒꯗꯕꯁꯨ. ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦ. ꯏꯃꯥꯒ ꯑꯩꯒꯇꯅꯤ. ꯌꯥꯔꯅꯤꯗ. ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ. ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯀꯦ, ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯑꯣꯏꯅ. ꯂꯥꯛꯑꯣ. ꯃꯁꯤꯗꯒꯤ ꯋꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯊꯕꯥꯗꯤ ꯋꯥꯡꯂꯦꯟꯒꯤ ꯆꯤꯡꯂꯦꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯉꯥꯎꯖꯕꯒꯨꯝ ꯇꯧꯔꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯑꯇꯥꯡꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯤꯕ ꯊꯕꯥꯗ ꯍꯥꯏꯔꯛꯏ. ꯑꯣꯏ, ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯣ? ꯃꯁꯛ ꯐꯥꯎꯕ ꯈꯪꯅꯗꯕ ꯃꯤꯁꯤꯅ ꯃꯃꯤꯡ ꯍꯪꯂꯒ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ. ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯉꯕꯣ? ꯍꯥ? ꯅꯪꯅ ꯇꯧꯔꯤꯗꯣ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯅꯨꯄꯤꯅꯀꯣ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯒꯅꯨ. ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈꯤ. ꯑꯇꯥꯡ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ. ꯊꯕꯥ, ꯋꯥꯈꯜꯗꯣ ꯀꯥꯇꯨ ꯀꯥꯔꯟ ꯌꯥꯝ ꯈꯟꯒꯅꯨꯀꯣ. ꯑꯩꯒꯤꯗ ꯈꯜꯂꯨ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯈꯣꯏꯗ ꯅꯪꯕꯨ ꯂꯨꯝꯕ ꯂꯥꯛꯀꯅꯤ. ꯅꯪ ꯇꯨꯝꯃꯝꯒꯅꯨꯀꯣ. ꯀꯔꯤ? ꯂꯥꯛꯇ ꯂꯥꯛꯑꯣ. ꯍꯨꯔꯥꯟꯕ ꯆꯪꯉꯦꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒꯅꯦ, ꯅꯈꯣꯡ ꯅꯈꯨꯠ ꯑꯗꯨ ꯊꯨꯗꯦꯛꯍꯟꯒꯦ. ꯉꯝꯃꯒ ꯊꯨꯗꯦꯛꯍꯟꯖꯧ. ꯑꯩꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯊꯕꯥ. ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ. ꯇꯨꯝꯃꯝꯒꯅꯨꯀꯣ. ꯊꯕꯥ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ, ꯑꯗꯨꯃꯛ ꯆꯠꯈꯤ. ꯑꯇꯥꯡꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯁꯣꯟꯖꯩ. ꯅꯠꯇꯦꯅꯦ, ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛꯇ ꯆꯨꯗ ꯊꯤꯔꯕꯅꯣ ꯈꯪꯗꯦꯕ. ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯦ. ꯃꯥ ꯈꯛꯇꯅꯤꯀꯣ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯤꯁꯦ. ꯑꯇꯩ ꯂꯩꯁꯥꯕꯤ ꯃꯈꯩꯅꯗꯤ ꯑꯩꯕꯨ ꯎꯕꯗ ꯃꯔꯩꯒꯗꯣ ꯀꯣꯟꯊꯁꯟꯅꯔꯗꯅ ꯇꯥ ꯑꯇꯥꯡ ꯍꯥꯏꯁꯤꯅꯕꯨ ꯒ꯭ꯌꯥꯟꯒ ꯇꯥꯗꯕꯅꯦꯕ. ꯊꯕꯥ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦꯕ. ꯂꯩꯀꯥꯏ ꯄꯥꯈꯪ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯄꯥꯈꯪ ꯈꯔꯅꯁꯨ ꯊꯕꯥꯁꯦ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯕ ꯈꯪꯕꯅꯤ. ꯃꯈꯣꯏꯅ ꯃꯤꯠ ꯇꯥꯔꯕꯁꯨ ꯊꯣꯏꯅ ꯀꯥꯔꯟ ꯇꯥꯔꯛꯇꯕꯅꯤ. ꯑꯇꯥꯡ ꯑꯩꯕꯨ ꯂꯣꯏꯅ ꯀꯤꯅꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯁꯟ ꯂꯝꯆꯥ ꯃꯥꯟꯕ ꯄꯥꯈꯪ ꯑꯃ ꯂꯥꯛꯂꯒ ꯑꯩꯒꯤ ꯊꯕꯥꯒꯤ ꯃꯃꯤꯡꯒ ꯍꯪꯈꯤꯕ. ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯤꯗ. ꯃꯁꯤꯒꯤ ꯊꯕꯥ ꯍꯥꯏꯕꯤꯁꯤꯁꯨꯅꯦ, ꯃꯃꯤꯡꯒ ꯍꯥꯏꯗꯅꯒ ꯇꯧꯔꯗ ꯃꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯅꯤ. ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗꯅ, ꯃꯗꯨꯒꯤ ꯄꯥꯈꯪꯗꯣ ꯑꯝꯇꯪꯒ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯥꯛꯈꯤꯁꯅꯣꯕ. ꯃꯥꯅꯦ, ꯑꯅꯤꯔꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯑꯩ ꯊꯕꯛ ꯇꯧꯒꯦꯕ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯊꯕꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯍꯥꯎꯒ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ. ꯊꯕꯥ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯒ ꯉꯁꯥꯏ ꯋꯥꯡꯂꯦꯟꯒ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥ ꯋꯥꯡꯂꯦꯟꯗꯣ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯤ. ꯆꯒꯠꯅꯕ ꯃꯤꯁꯨ ꯃꯥꯟꯗꯦ. ꯑꯩꯅ ꯄꯥꯝꯖꯕ ꯃꯒꯨꯟꯒꯨꯝꯕ ꯃꯉꯣꯟꯗ ꯆꯦꯟꯕꯗꯧꯅ ꯇꯧꯏ. ꯈꯪꯗ꯭ꯔꯦꯗ, ꯃꯁꯤꯅ ꯅꯨꯖꯥ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯇꯥꯔꯦ. ꯃꯥꯅꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯈꯟꯕꯤꯔꯝꯒꯗꯕ ꯃꯥꯟꯗꯦꯗ. ꯍꯥꯏꯅꯕ ꯂꯩꯕꯗꯥꯏꯅꯤ, ꯅꯨꯡꯗ ꯅꯨꯡꯁꯤꯔꯕꯁꯨ ꯄꯥꯝꯗ ꯄꯥꯝꯖꯔꯕꯁꯨ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯈꯪꯕꯤꯗꯦ ꯍꯥꯏꯗꯅ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯣꯏꯔ ꯈꯪꯗꯦ. ꯀꯩꯅꯣ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ. ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧ. ꯃꯁꯤꯕꯨ ꯅꯨꯡꯁꯤ ꯏꯍꯨꯜ ꯀꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯗꯣꯝꯗꯒꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ. ꯊꯕꯥ. ꯀꯩꯅꯣ? ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯛꯏꯁꯤꯕꯣ? ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯃꯤꯔꯥ? ꯊꯕꯥ, ꯇꯥꯕ꯭ꯔꯣ? ꯑꯩꯅꯦꯃꯤ, ꯑꯇꯥꯡꯅꯦ. ꯑꯝꯇ ꯊꯣꯔꯛꯑꯣ. ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯏꯀꯥꯏꯕꯁꯨ ꯂꯥꯏꯃ ꯈꯪꯃꯟꯗꯦꯗꯀꯣ. ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯌꯨꯝꯗ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯕꯗꯅꯥꯝ ꯁꯤꯟꯅꯅꯕ ꯇꯧꯔꯤ. ꯃꯁꯤ ꯅꯨꯄꯥꯁꯦ ꯆꯣꯡꯂꯝꯁꯨ ꯆꯥꯈꯤꯗ꯭ꯔꯦ. ꯈꯨꯝꯃꯣꯏꯀꯣ, ꯇꯨꯃꯤꯟ ꯂꯩꯒꯦ, ꯇꯨꯝꯁꯤꯟꯅꯕ ꯁꯥꯒꯦꯕ. ꯑꯁꯣꯝꯗꯅ ꯑꯇꯥꯡ ꯃꯈꯨꯠꯇꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯥꯎ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯤ, ꯑꯗꯨꯒ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯇꯥꯗꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ. ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯦꯕ ꯃꯈꯣꯏ ꯃꯃꯥꯒ ꯃꯥꯒꯅ ꯃꯅꯤꯡꯗ ꯀꯣꯜ ꯂꯤꯛ ꯐꯦꯡꯍꯧꯕꯗꯣ. ꯑꯩꯁꯨ ꯀꯨꯏꯕ ꯅꯠꯇꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯃꯉꯣꯟꯗ ꯄꯤꯖꯅꯤꯡꯃꯟꯗꯅ ꯆꯦꯜꯂꯒ ꯂꯧꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯛꯇ ꯇꯨꯝꯊꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯤꯕꯨ ꯇꯨꯝꯁꯟꯅꯔꯤ ꯖꯥꯠꯂꯥ? ꯑꯩ ꯇꯧꯒꯦꯀꯣ ꯃꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯗꯨꯞ ꯂꯥꯎꯅ ꯁꯨꯖꯤꯜꯂꯤ. ꯃꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯅ. ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯏꯃꯥꯁꯨ ꯇꯨꯝꯃꯝꯈꯤꯔꯣꯏ. ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯕ ꯃꯈꯩ ꯑꯩꯁꯦ ꯀꯣꯏꯁꯪ ꯁꯪꯗꯅ ꯂꯩꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ.
ꯊꯕꯥ ꯑꯇꯥꯡꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯧꯗꯨ ꯈꯪꯕꯅ ꯃꯥꯅ ꯍꯦꯛ ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯇꯥꯡꯅ ꯖꯥꯠ ꯖꯥꯠꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯂꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯇꯞꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯂꯩꯍꯥꯎꯗꯤ ꯋꯥꯅ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ ꯌꯥꯎꯔꯨꯕꯒꯤ ꯃꯁꯥꯗꯣ ꯇꯞ ꯇꯥꯔꯒ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯕꯥꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯎꯔꯦ ꯑꯇꯥꯡꯅ ꯃꯈꯣꯏ ꯃꯔꯤꯜ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯄ ꯃꯈꯩ ꯊꯕꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯔꯒ ꯂꯩꯔꯤꯕꯗꯨ꯫ ꯊꯕꯥ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯨꯔꯥꯟꯕ!" ꯑꯦ ꯁꯤꯔꯝꯅꯤꯗ꯫ "ꯍꯦ ꯁꯣꯅꯣ ꯊꯣꯡꯕꯤ, ꯊꯣꯔꯛꯑꯗꯤ ꯊꯣꯔꯛꯑꯦ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤꯍꯨꯟꯒꯁꯦ ꯀꯗꯥꯏꯗ ꯇꯥꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯤ." "ꯅꯪꯒꯤ ꯃꯤꯍꯨꯟꯒ ꯂꯥꯏꯔꯤ, ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯁꯦ ꯃꯤꯔꯣꯜ ꯂꯩꯇꯦ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪꯒꯤꯗꯣ? ꯑꯍꯤꯡꯁꯤꯗ ꯂꯩꯀꯥꯏ ꯀꯅꯥꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯄꯥꯎꯊꯣꯛꯍꯟꯒꯦ ꯍꯥꯏꯔꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨꯅ, ꯈꯜꯂꯁꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯅꯨꯡꯁꯤꯕꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯗ꯭ꯔꯣ? ꯑꯗꯨꯗꯤꯅꯦ ꯀꯗꯥꯏꯗꯅꯣꯃ ꯍꯥꯏꯔꯨ, ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯟꯗꯦ꯫ ꯑꯗꯨꯒꯅꯦ ꯅꯪꯉꯣꯟꯗ ꯕꯗꯅꯥꯝ ꯊꯣꯡꯅꯕ ꯑꯩ ꯂꯥꯛꯄ ꯅꯠꯇꯦ꯫ ꯉꯁꯥꯏ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯅꯪꯕꯨ ꯂꯨꯝꯂꯝꯕꯅꯤ, ꯅꯨꯃꯤꯠ ꯇꯥꯔꯛꯄꯒ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯩꯅ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯅꯅꯕ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯂꯥꯕ ꯑꯆꯧꯕꯗꯣ ꯉꯁꯤ ꯍꯥꯠꯂꯒ ꯊꯣꯡꯉꯤ꯫ ꯅꯪꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯥꯅꯨꯁꯨ ꯄꯥꯝꯖꯕꯗꯨꯗ ꯑꯩꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ, ꯁꯤꯜꯂꯧ." ꯊꯕꯥ ꯑꯃꯨꯛꯁꯨ ꯃꯥꯅ ꯑꯇꯥꯡꯗ ꯉꯥꯡꯂꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯊꯃꯣꯏꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, "ꯆꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯄꯨꯖꯈꯣ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗꯁꯨ ꯃꯇꯨꯡꯗ ꯂꯥꯛꯀꯅꯨ." "ꯂꯥꯛꯀꯅꯤꯅ ꯑꯩꯗꯤ꯫ ꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ, ꯏꯟꯖꯥꯡꯁꯦ ꯄꯨꯁꯜꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ." "ꯑꯩ ꯆꯥꯅꯤꯡꯗꯦꯌꯦ, ꯂꯧꯔꯣꯏ ꯍꯥꯏꯕ, ꯄꯨꯈꯣ ꯅꯪꯒꯤ ꯏꯟꯖꯥꯡꯁꯦ." "ꯑꯣ ꯅꯪ ꯂꯧꯔꯔꯣꯏ?" "ꯂꯧꯔꯣꯏ ꯑꯩꯗꯤ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ "ꯍꯣ ꯏꯅꯦ ꯂꯩꯍꯥꯎ!" ꯊꯕꯥ ꯄꯥꯈꯠꯄꯅ ꯑꯇꯥꯡꯒꯤ ꯃꯆꯤꯟꯗꯨ ꯃꯦꯜꯂꯤ꯫ "ꯐꯥꯔꯛꯀꯅꯨꯁꯦ, ꯏꯅꯦ ꯀꯧꯖꯕꯅꯤ." "ꯑꯁ ꯄꯤꯔꯛꯑꯣ ꯏꯟꯖꯥꯡꯗꯣ, ꯑꯩ ꯂꯧꯔꯒꯦ, ꯑꯗꯨꯒꯅꯦ ꯅꯪ ꯆꯠꯂꯣ ꯍꯥꯏꯕ." "ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯔꯥꯎ ꯂꯧꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯁꯦ ꯑꯩ ꯆꯠꯂꯒꯦ." "ꯑꯣꯏ ꯏꯃꯨꯡꯗꯣ ꯐꯠ ꯆꯪꯉꯨ, ꯃꯊꯣꯡ ꯍꯨꯛꯇꯕ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯑꯁ꯭ꯋꯥꯏꯗ ꯆꯥꯗꯅ ꯂꯩꯍꯧꯔꯤꯕꯅꯤ." ꯊꯕꯥ ꯃꯃꯤꯠꯇꯨꯅ ꯑꯇꯥꯡꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯏꯟꯁꯥꯡ ꯑꯊꯣꯡꯕꯗꯨꯕꯨ ꯄꯨꯗꯨꯅ ꯉꯁꯥꯏꯅ ꯃꯥꯅ ꯊꯣꯔꯛꯄ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗꯒꯤ ꯆꯪꯈ꯭ꯔꯦ꯫ ꯑꯇꯥꯡ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯊꯕꯥꯒꯤ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯗꯨꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌా ꯑꯃ ꯇꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯥꯅꯗꯤ ꯊꯕꯥꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ, ꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯇꯥꯟꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯃꯥꯕꯨ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯤꯆꯩ ꯑꯊꯤꯕ ꯈꯣꯟꯗꯥ ꯀꯌా ꯑꯃ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯉꯥꯎ ꯊꯤꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯔꯝꯕ ꯑꯇꯥꯡꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯎꯔꯛꯂꯤ꯫ ꯃꯍꯥꯛ ꯊꯕꯥꯒꯤ ꯋꯥꯈꯜꯗ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯆꯤ ꯈꯨꯗꯤꯡ ꯃꯪꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯑꯇꯥꯡꯒꯤ ꯃꯃꯥ ꯁꯤꯖꯅ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯗ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕ, ꯑꯩꯕꯨ ꯀꯩꯅꯣꯝꯇ ꯍꯥꯏꯅꯤꯡꯉꯤꯗ." "ꯀꯔꯤꯅꯣꯅꯦ ꯁꯤꯖ, ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ." "ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯆꯥ ꯑꯇꯥꯡꯁꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯅ ꯑꯣꯏ꯫ ꯑꯩꯅ ꯍꯪꯂꯒꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯇꯃꯛ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ." "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯏꯉꯥꯎꯗ ꯉꯥꯎꯔꯒ ꯂꯩꯖꯕ ꯏꯆꯥꯅ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ, ꯃꯄꯥꯟ ꯏꯄꯥꯟꯁꯨ ꯀꯌꯥ ꯊꯣꯛꯈꯤꯗ꯭ꯔꯦ." "ꯐꯔꯦ, ꯑꯗꯨ ꯅꯆꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" ꯂꯩꯌꯦ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ." "ꯏꯕꯨꯡꯉꯣ, ꯑꯇꯥꯡ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯪ ꯄꯥꯕꯅ ꯀꯧꯔꯤꯌꯦ, ꯑꯝꯇ ꯊꯣꯔꯛꯑꯣꯅꯦ ꯅꯪꯕꯣ." "ꯕꯥꯕꯥ, ꯀꯩ ꯍꯥꯏꯒꯦ?" "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯎꯅꯦ, ꯁꯤꯗ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤꯅꯦꯍꯦ." "ꯀꯔꯤꯅꯣ, ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯄꯥꯅ ꯅꯪꯁꯦ ꯁꯨꯝ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ." "ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ?" "ꯕꯥꯕꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯅꯁꯨ ꯏꯃꯥꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ, ꯅꯆꯥ ꯀꯩꯁꯨ ꯇꯧꯖꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯕꯥꯕꯥꯒ ꯏꯃꯥꯒ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ, ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯪꯕꯤꯔꯛꯀꯅꯨ." ꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯐꯩꯖꯥꯎ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯁꯤꯖꯗ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥꯁꯤꯗ
ꯑꯇꯥꯡꯒꯤ ꯃꯔꯨꯞ ꯊꯦꯝꯕꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯑꯇꯥꯡ ꯂꯩꯈꯤꯕ꯭ꯔꯣ? ꯕꯨꯡꯉꯣ, ꯂꯩꯌꯦ, ꯆꯪꯉꯛꯑꯣ, ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ꯫ ꯑꯗꯣ ꯊꯦꯝꯕ, ꯅꯪꯕꯨ ꯏꯃꯥꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦꯍꯦ꯫ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯒꯦꯕ? ꯏꯃꯥ, ꯋꯥꯐꯝꯁꯤ ꯕꯥꯕꯁꯨ ꯂꯩꯔꯤ, ꯑꯩꯕꯨ ꯏꯕꯨꯡꯉꯣ ꯍꯦꯛꯇ ꯍꯥꯏ, ꯏꯄꯥꯗ ꯀꯣꯏꯗꯅ꯫ ꯕꯥꯕꯥ, ꯏꯃꯥ, ꯏꯇꯥꯎ ꯑꯇꯥꯡꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯗꯣ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯁꯨꯛꯌꯥ ꯌꯥꯗꯕ꯫ ꯍꯟꯗꯛꯁꯦ ꯅꯨꯄꯤꯗꯨꯒ ꯈꯪꯅꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯔꯦ ꯅꯨꯄꯤꯗꯣ꯫ ꯑꯗꯨꯗ ꯏꯇꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯨꯄꯤꯗꯨ ꯁꯣꯅꯣꯗꯤ ꯊꯨꯡꯗꯦꯀꯣ? ꯍꯥꯏ ꯃꯃꯥ, ꯀꯔꯤ ꯋꯥꯉꯥꯡꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯃꯈꯣꯏ ꯃꯄꯥ, ꯑꯩꯅ ꯍꯪꯉꯤꯁꯦ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯁꯦ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯃꯤꯡꯁꯨ ꯑꯇꯥꯡ ꯍꯥꯏꯅ ꯊꯣꯜꯂꯤꯕꯅꯤ꯫ ꯃꯁꯛꯇ ꯃꯇꯧꯗ ꯃꯒꯨꯟꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯀꯔꯤꯕꯨ ꯋꯥꯠꯂꯤꯒꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗ? ꯃꯁꯤꯗꯕꯨ ꯏꯆꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯁꯣꯅꯣ ꯊꯨꯡꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯍꯣꯏꯅꯦ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯊꯦꯝꯕ, ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯅꯨꯄꯤꯗꯨꯕꯨ ꯁꯣꯅꯣ ꯊꯨꯡꯕ꯭ꯔꯅꯦꯕꯣ? ꯕꯥꯕꯥ, ꯁꯣꯅꯣꯕꯨꯗꯤ ꯊꯨꯡꯗꯦꯗ, ꯑꯗꯨꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯅ ꯏꯇꯥꯎ ꯑꯇꯥꯡꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯍꯦꯔꯥ, ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯕ꯭ꯔꯣ? ꯏꯆꯥꯒꯤꯗꯃꯛꯇ ꯃꯄꯥ ꯑꯩ ꯂꯩ꯫ ꯑꯩꯅ ꯆꯠꯂꯒ ꯃꯃꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯀꯣꯛ ꯍꯥꯏꯔꯨꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯈꯨꯜꯁꯤꯗ ꯐꯩꯖꯥꯎ ꯑꯩꯒ ꯏꯉꯥꯏ ꯑꯣꯏꯅꯕ ꯄꯥꯝꯂꯣꯏꯗꯕ ꯏꯃꯨꯡꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯑꯁ ꯕꯥꯕꯥ, ꯑꯗꯨꯗꯤ ꯏꯇꯥꯎꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ꯫ ꯑꯗꯨꯅꯤ, ꯆꯪꯉꯨ, ꯅꯪꯅꯅꯦ ꯅꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯏꯄꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯗꯣ ꯍꯥꯏꯕ ꯆꯠꯂꯅꯤ ꯍꯥꯏꯍꯧꯋꯤ ꯍꯥꯏꯗꯅ ꯇꯝꯃꯨꯔꯣ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯊꯦꯝꯕ ꯍꯔꯥꯎꯅ ꯑꯇꯥꯡꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥ ꯐꯩꯖꯥꯎꯅ ꯍꯥꯏꯍꯧꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯇꯥꯡ ꯃꯊꯃꯣꯏꯗꯨ ꯈꯔ ꯈꯖꯤꯛꯇꯤ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅ ꯊꯕꯛ ꯑꯗꯨ ꯄꯥꯛ ꯍꯦꯛꯇꯃꯛ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯇꯥꯡ ꯊꯕꯥꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯕꯥꯕꯨ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯒ ꯍꯔꯥꯎꯅ ꯊꯣꯔꯛꯂꯝꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯟꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯞꯆꯤꯟꯅꯔꯒ ꯊꯣꯔꯛꯏ꯫ ꯊꯕꯥ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯊꯕꯥ ꯈꯨꯝꯗꯦ, ꯑꯗꯨꯒ ꯂꯦꯞꯄꯁꯨ ꯇꯧꯗꯦ, ꯑꯗꯨꯃꯛ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯇꯥꯡꯅ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯠꯂꯤ꯫ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯑꯁ, ꯀꯩꯅꯣ ꯑꯇꯥꯡ, ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯂꯥꯎꯔꯣ? ꯊꯕꯥ, ꯅꯪ ꯋꯥꯈꯜꯗꯣ ꯑꯝꯇꯗꯤ ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯁꯦ ꯅꯪꯅ ꯀꯩꯁꯨ ꯈꯪꯕꯤꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯈꯪꯉꯦ, ꯀꯅꯥꯅ ꯈꯪꯗꯦ ꯍꯥꯏꯔꯒꯦ? ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪ ꯄꯥꯝꯗꯦ, ꯅꯪ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯒꯤꯁꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯇꯥꯋꯥꯡꯅ ꯂꯩꯖꯩ꯫ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯅꯁꯥꯅꯁꯨ ꯈꯪꯅꯤꯡꯉꯤ꯫ ꯃꯤꯒꯤ ꯃꯀꯥꯗ ꯌꯥꯝ ꯌꯦꯠꯂꯤꯗꯨꯕꯨ ꯅꯪꯁꯤꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯔꯣ? ꯍꯟꯗꯣ, ꯑꯩ ꯆꯠꯀꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ꯫ ꯊꯕꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯑꯣꯏꯅ ꯑꯣꯏꯍꯜꯂꯨ꯫ ꯊꯕꯥ ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯥꯡꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ? ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯁꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ, ꯅꯪꯗ ꯅꯠꯇꯅ ꯅꯈꯣꯏ ꯏꯃꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯐꯥꯎꯕꯅꯦ ꯑꯩꯅ ꯈꯣꯡꯒꯣꯏꯅꯔꯛꯀꯅꯤ, ꯈꯪꯉꯨ ꯅꯪ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥꯋꯥꯡꯂꯦꯟ ꯈꯛꯇꯒꯤꯅꯤ, ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ꯫ ꯅꯪꯅꯅꯦ ꯅꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯁꯨꯛꯐꯪ ꯐꯪꯂꯣꯏ ꯈꯪꯉꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥ ꯑꯗꯨꯃꯛ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯇꯥꯡ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯊꯃꯣꯏꯗ ꯄꯦꯟꯖꯗꯅ ꯍꯥꯏꯖꯩ, ꯃꯁꯤꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩ? ꯀꯞꯄꯨ ꯄꯦꯟꯅ, ꯃꯗꯨꯅ ꯄꯣꯛꯆꯅꯤꯡꯗꯦ꯫ ꯋꯥꯖꯧ, ꯄꯟꯈꯩ ꯂꯩꯇꯅ ꯋꯥꯖꯧ꯫ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯃꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ꯫ ꯑꯇꯥꯡꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯅ ꯀꯔꯤ ꯄꯥꯝꯕꯩꯗꯤ ꯂꯩꯔꯤ?
Wanglen amadi thaba anina nuksinana loinaba wari sanajaba mayamdu uraga labna atangna mataw adubu yengjaraga kapjari. Nongma sandhya wairamgi matam amada atang makhoigi pukhri achaubadugi mapal amada famlaga thaba makhoi anina piklingaidagi loinakiba mayam adu ningsingli. Tanja asida Wanglen amadi magi marup khara wari sanarei. Ita Wanglen, nangi rasi sibu kari rasi kari gun buchen mano khangdeba nupi singse hekta tap napi haiwani. Adubudi aise Wanglen ni Wanglen. Ita nupi mayam gi mapu Wanglen. Makhoina ngangnaribudo atang munna taduna legi adubu Wanglen binadi atang bu uba natte. Nupa amana mu makha tarei. Ado ita thaba asimadi masak matawshu nangna hana khangnarakpa nupising adudagi hena phasai. Asimadi kokloksilodana. Kaide. Laubaga yaba nupi nateda masakna kaidawna doinu. Maraldi yaudana. Aina mabu koirisidine nungsi lahi pamagine. As Wanglen, nangsi hande he ibo. Nupi kayamdi yami nangna manghalise. Maduda taunabani nupa aikhoi leirise. Natradi kai kanaruni. Thaba sumangai atai nupising sumangai. Aigi ngamok ngaktani. Aina thababu khallaga koise. Masak matawgisu oi. Aduga makhoi mama lukhrabiduga thabagan. Aigi ithaktabu kaidawba ngamdorige. Adunan aina mabu koirise. Atang Wanglen ki ka hinba wangangdu taba ngamdre phamlambadagi fuklaungna hawgatuna prap changsilaga Wanglen gi managan aduda khongpakna kausili. Wanglen pukhri duda upsilaga jamlaungna tasinki. Ngaihakti mahabu tarangama ichat chali. Pukhri adudagi fawgalaklaga koilai-laiduna kanano hairaga yenglai. Atanga mukasa sauna pukhri da chongtharaga Wanglen bu mamai mamit khangdaba makhai khutumna dob launa thenjili. Pukhri adugi ising adu makhoi anina adumna phunaba aduda pungnai nairami. Ngaihakki mikupta pakhang macha kharana makhoi anibu khamtoi. Thaba supau sitabadagi mafam aduda laklami. Madi asengba wari du khangjaba natte aduna atangbu yamna lana laurami. Thabana mangonda sauna yengdiba mideng adugi maram atang khanglami adubu mahak mi tinbanina wahai amadadi hairamde kona hairagi haina khallami. Mathangi numitni atang thababu lakpa ngaiduna leiri. Thabasu matang chanaruba haigadra hek thengnari. Thabadi atangbu uba maktada yamna asawbagi maithong ama ulaklami. Atangna ngarang thokiba thawdok adugi wari pumba linanaba hotnajai. Thaba aigi wase amta tako. Hemi phata nangse aidi phana adum khalubani. Aduga nangdi mi phawba hatkadawri ne. Thaba nangna khalibudo yamna lale. Wanglen nangbu nushib nati. Nangi punsibu manghanaba hotnabani. Aina haise amta thajab. Kari asi hairaga atangi mamaidu khupakna thajili. Aigi nushina jaba nupa ado nangna ngarang hatkadabagi tawramne. Madugi mathakta haujikna amu mangonda aranbaga so amukta hanaba hotnaba. Nangsibu karamba mino ha midi natrena nang sane nangna panghaida hairaga aina hekta thajagadaba manbra. Ai nangbu yam tukujai tasengna ne yam tukujai. Aigi imangda abugana lepakadu. Asumna atangna fana kanna achumba asengba adu khangnanaba hotnaba taragasu thabana mangonda tanja amata pibikidri. Nongma ninigi matungni ahingi matam amada atang mahakki phamungda longkhaklungna kipli. Ngasidi mahak tumthaba yadre magi wakhala do ngasidi thabagidamakta khanbada yamna wajaba helakpagum tawrai. Khanghaude kabi khalurabano higlambadu fukhawgatlaga. Thaba hoigi thongal tamna lai matam adu ahingi athengma matam oibana michik mira khol karimata takhidre. Asum lakpana thaba hoigi thongal yaurakle. Haifetang chipthaduna thabagi yumduda yeng thongado hangbagumna uri. Ngakchanana atangna amuk haise. Kain thongsi hangtokpagum tawida. Asi khanna munna yengduna lairingai nason pikna kanagumba amana wana solhonbagi makhol ama taraklami. Mamai adu khanglei lekthokduna yengluba matamda kanagumba amana chaitup amana mabu hatlage matagum katharaklami. Adubu atangna haina singna masa sohandabi leithoraklami. Khanghaude makhoi ani ahum thoraklaga atanga yamna kanna phunarami. Atangna mapangal kanba oibuna makhoi bu loina yamna laina phudatlami. Aduga miyoi sing adu yenglakpa matamdadi Wanglen amadi mahakki kangbu oiduna leiramne. Mamlaba marak aduda thabasu masadu tasinduna kaplaga leirami. Thaba atangi manakta changsinduna. Atang
ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯗꯥ ꯋꯥꯡꯂꯦꯟꯅ ꯑꯩꯕꯨ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯀꯧꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯆꯤꯟꯃꯦꯟꯗꯨꯅ ꯐꯥꯔꯒ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯪ ꯂꯥꯛꯄꯅꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯇꯥꯡ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯇꯥꯡ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ ꯌꯥꯝ ꯁꯥꯎꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯋꯥꯡꯂꯦꯟꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞꯂꯝꯅ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯊꯕꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯪ ꯑꯩꯅ ꯉꯁꯤꯅ ꯊꯣꯛꯑꯦ ꯑꯗꯣ ꯂꯧꯔꯗꯕꯅꯤ ꯑꯇꯥꯡ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯊꯕꯥꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯇꯥꯡ ꯀꯔꯤꯒꯤ ꯀꯟꯕꯤꯕ ꯑꯗꯨꯛ ꯐꯠꯇꯕ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟ ꯅꯪꯗꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗꯦ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯃꯥꯡꯅꯅꯕꯅꯤ ꯅꯪ ꯉꯁꯤꯗꯤ ꯍꯤꯡꯐꯨꯝ ꯐꯨꯝꯂꯒ ꯍꯥꯠꯀꯗꯕꯅꯤ ꯅꯠꯇꯦ ꯑꯇꯥꯡ ꯑꯩ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯦ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯕꯨ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯇꯥꯡ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯋꯥꯡꯂꯦꯟ ꯀꯞꯂꯒ ꯍꯥꯏꯖꯔꯕ ꯑꯗꯨꯗ ꯑꯇꯥꯡꯅꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯋꯥꯡꯂꯦꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯁꯦꯀꯧ ꯑꯃꯅ ꯑꯃꯕꯨ ꯁꯝꯅꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯈꯤ ꯑꯇꯥꯡꯅ ꯊꯕꯥꯗ ꯍꯥꯏꯔꯛꯏ ꯊꯦꯡꯉꯦ ꯆꯪꯉꯨ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯅꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡ ꯆꯠꯈꯤꯒꯦ ꯇꯧꯏ ꯊꯕꯥꯅ ꯑꯇꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯇꯥꯡ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ ꯅꯪꯒꯤ ꯃꯉꯥꯎ ꯊꯤꯕ ꯅꯇꯧ ꯑꯗꯣ ꯑꯩꯅ ꯆꯣꯡꯂꯝ ꯆꯥꯗꯕ ꯃꯊꯣꯡ ꯍꯨꯛꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯃꯗꯨꯃꯛꯅ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯧꯁꯤꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯏꯁꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯑꯒꯦ ꯑꯇꯥꯡ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯅꯨ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯂꯩꯔꯥꯛꯇ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯀꯌꯥꯅ ꯂꯥꯛꯄꯒ ꯂꯥꯏꯅ ꯃꯥꯡꯍꯟꯕ ꯉꯝꯈꯤꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯝꯕꯜ ꯈꯥꯗꯅ ꯍꯧꯕ ꯂꯩꯔꯥꯛꯅ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯁꯝꯕꯜ ꯈꯥꯕꯤꯔꯣ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯍꯟꯕꯤꯔꯣ ꯑꯇꯥꯡ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯅꯨ ꯑꯇꯥꯡ ꯋꯥꯗꯤ ꯉꯥꯡꯗꯦ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯨꯠꯇ ꯐꯥꯔꯛꯂꯤꯕ ꯊꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯊꯕꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯊꯕꯥ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯁꯥꯎꯔꯥꯡꯅꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯑꯇꯥꯡꯕꯨ ꯌꯦꯡꯅ ꯑꯇꯥꯡꯒꯤ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯕꯗ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ